ꯑꯩ ꯃꯅꯥ ꯑꯣꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯂꯩꯁꯜꯂꯛꯑꯕ ꯆꯥꯔꯨꯗꯤ ꯉꯥꯁꯦ ꯂꯣꯀꯦꯜ ꯉꯥ ꯐꯪꯗꯦꯕ ꯉꯁꯦ ꯈꯥꯖꯤꯡ ꯉꯥꯔꯤꯁꯦ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏ ꯑꯁꯤ ꯑꯣꯏꯅ ꯍꯦꯜꯂꯣ एवरीवन ngasi ब्लॉग सिदी dum simple ब्लॉग नेबा हाइदी असिगा बेंगलोर दा लाकपदगिने सिगाने हुजी वेदर बेंगलोर की वेदर से साबना लोयबा नोंग चुदबनिना साबना लोय अदु ओलांग मना अदुना इसा से चुमथोंग गुंबा सिंपल ता चानिंगेबा अदुना अदुम आइना सिंपल चुमथोंग थोंगे तौबा तो ngaraang se akhoi bazar chaluyeba hejang napi leiba nga leiba to nga di local nga phangaktre ado hejang napi sisu chengru gumba adu gi palak gumba adu gumba to phangdeba ngarang se kaino mana ma di leirami ado kari mana no ina masak sidi khangdraba ado isu chaba jara loya mana ora loya na isum leisalleba cha di jaram ngani aduna bu joli ne ko aduna simple ngasi se sum sum thong aina thong chalage tawi jengbi na siko koi methi mana ra kaino ai mana ora ga loya na ina dum leisalaba चारू गैन तो सिगदी nga से लोकल nga फंगदेबा दुदुना चराने दुरी चानिंगदबा अदुना से खाजिंग ngari से ओइना लेदे यखो असि ओइना हापनी चलवेना ककना चामना कोतना लोरे सजना से जावी को आई सजना हाइबा का हौरे अदुगई हुजिगना तोंगा लौरियबा तोंगा से खरा हापनी अदई खाजिंग ngari से मा हाइफेट खक ना हाक ngौथोगा सम असि जापसंगिद्रोबन सिदी हाप जानी जम का घरसे होरेन खारेयबा हसन गरागा दम कइनो सना मैंने थबक तोरी मा नप्पा होगले तो कइनो माय मखुत से खतंग थेंगी बसे सुम उतना लेरे होंदा के थरे तो इन कसु तौदे मखुत कसु तौदे मखुत थेंबई बहाना दै होंदा नपसन दे दविबा के काबो काबो सुम मनम दुता मांगबा माय हिंगनम दो माय अहिंबे मनम दुता मांगगा लोरेना ए थबक फबानी से जहा लगे हक्सन करागे इसमाना ngahak sawala tham jena makang basang ngahak tingsan thamaga sumain simtang se thum kara hapchaling karage thum se jamna chamdong ni na jam henjana jak thokrasu nungai te kho khatang chamtak na di phai ma hi se khara kangyai kandu gaina tilhauga singa morok se si thachang karage to tilhauga singa jenam gasina ngaha ma hi se jarani haiba matam duga thaksangi khumjanba matam da फदिगोम से सोइना थम्मे जारा अनि मही से हुजिक सिगा तिलहौगा कनोगा तिलहौगा सिंगा से हुजिक सिगा हपसन जरगा खुंजला इस्ती नने लांग मना मनन दि नुशिरे सिगा इना जरम तिंगागा थम्बसे सिसु हपसन करागे जनम से पामु पामु न सिजनरी थांदरे कामबे लोरे फातिगम थाकचले अस मनम दि नुशिरे हे तेंगा खमजन थमागे को करी ओ गाड़ी पुथो आइबा से गाड़ी को नंग गाड़ी में चालो थो सेगी गाड़ी में चालो थो दो ने नो गाड़ी दो थो दो कर या चलीबा नंगी करी नो दो कोथमम लो आइमा लंग हरे ने कई लंगीबा पुरो चो लौरा पुरो पुरो ला
ꯁꯥꯟꯅꯔꯕ ꯑꯩ ꯆꯥꯅꯕ ꯄꯨꯊꯣꯔꯦ ꯍꯧꯖꯤꯛ ꯑꯉꯥꯡ ꯇꯨꯝꯃꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯉꯥꯡ ꯇꯨꯝꯃꯤꯉꯩꯗ ꯏꯟꯖꯥꯡ ꯃꯆꯥ ꯍꯧꯔꯒ ꯇꯧꯏꯅꯤ ꯏꯟꯖꯥꯡꯅ ꯁꯤꯅ ꯃꯣꯁꯣꯔꯤ ꯊꯣꯡꯕꯅꯤ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯆꯨꯝꯊꯣꯡꯗꯣ ꯑꯗꯩ ꯁꯤꯅ ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀ ꯃꯦꯠꯄ ꯑꯗꯩ ꯁꯤꯅ ꯚꯤꯟꯗꯤ ꯉꯧꯕꯒ ꯑꯗꯩ ꯉꯥꯔꯤꯒ ꯑꯁꯤ ꯉꯥꯔꯤꯁꯦ ꯀꯔꯤ ꯍꯥꯏ ꯀꯣꯛꯐꯥꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯅꯕꯅꯤ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯤ ꯁꯤꯁꯦ ꯁꯤꯒ ꯐꯪꯒꯅꯦꯅ ꯊꯥꯖꯔꯨꯗꯦꯕ ꯐꯪꯉꯦꯕ ꯉꯥꯔꯤ ꯃꯌꯥꯝ ꯐꯪꯉꯤ ꯖꯥꯠ ꯖꯥꯠꯀꯤ ꯑꯗꯨꯅ ꯑꯩꯅ ꯂꯩꯁꯜꯂꯛꯑꯕ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗꯤ ꯅꯠꯇꯦꯀꯣ ꯑꯉꯥꯡ ꯍꯧꯒꯠꯂꯤꯔ ꯈꯜꯂꯨꯔꯦ ꯂꯥꯏटिꯡꯁꯤꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯆꯨꯝꯊꯣꯡ ꯊꯣꯡꯕ ꯌꯦꯡꯍꯟꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯨꯝ ꯑꯩ ꯁꯨꯝ ꯆꯥꯕꯁꯨ ꯈꯔ ꯆꯥꯍꯟꯒꯦ ꯇꯧꯔꯤꯅꯦꯕ ꯃꯨꯛꯕꯥꯡꯒꯤꯗꯤ ꯅꯠꯆꯗꯦ ꯍꯋꯥꯏꯁꯤꯅ ꯍꯥꯟꯅ ꯆꯥꯔꯒꯦ ꯑꯀꯣꯝꯕꯗꯒꯤ ꯑꯄꯥꯝꯕ ꯆꯨꯝꯊꯣꯡ ꯆꯥꯗꯣꯏꯅꯤ 하위? 모서리도 좀 하위? ꯆꯨꯝꯊꯣꯡꯁꯦ ꯃꯍꯥꯎ ꯇꯪꯉꯥꯏ ꯆꯨꯝꯊꯣꯡ ꯃꯅꯝꯗꯤ ꯅꯨꯡꯁꯤꯀꯣ 하우디 하우 하우야 그러나 어디 잠바 미쳐서 놔줄까 ꯇꯤꯜꯍꯧꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯤꯁꯤꯅꯀꯣ ꯆꯨꯝꯊꯣꯡꯒ ꯃꯣꯔꯣꯛ ꯁꯥꯕ ꯑꯃꯦꯠꯄꯤ ꯑꯃ ꯆꯥꯕꯗꯗꯤ ꯄꯦꯟꯗꯦ ꯍꯥꯎꯇꯦꯕ ꯑꯩꯗꯤ ꯆꯨꯝꯊꯣꯡꯒ ꯆꯥꯕ ꯖꯥꯠꯅꯦꯕꯨ ꯊꯥꯖꯗꯦ ꯑꯩ ꯑꯃꯨꯛꯐꯥꯎ ꯁꯨꯃꯥꯏꯅ ꯈꯖꯤꯡꯅꯒ ꯍꯥꯞꯄ ꯊꯣꯡꯖꯗꯦ ꯉꯁꯤ ꯑꯍꯥꯟꯕ ꯊꯣꯡꯉꯤ ꯑꯗꯩ ꯃꯦꯊꯤ ꯃꯅꯥꯁꯤꯁꯨ ꯉꯁꯤ ꯑꯍꯥꯟꯕ ꯆꯨꯝꯊꯣꯡ ꯆꯥꯔꯤꯅꯤ ꯈꯪꯗꯦ ꯑꯩ ꯁꯤꯒ ꯂꯥꯛꯄꯗꯩ ꯆꯨꯝꯊꯣꯡꯁꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯕ ꯑꯗꯣ ꯁꯤꯗ ꯉꯔꯥꯡ ꯑꯩꯈꯣꯏ ꯉꯥ ꯂꯩꯕ ꯆꯠꯂꯨꯏꯑꯕ ꯑꯗꯣ ꯂꯣꯀꯦꯜ ꯉꯥ ꯐꯪꯉꯗꯤ ꯂꯩꯔꯛꯀꯅꯦꯅ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯉꯥ ꯊꯣꯡꯕꯁꯨ ꯀꯨꯏꯔꯦ ꯆꯥꯗꯕ ꯑꯗꯨꯒ ꯆꯨꯝꯊꯣꯡꯗꯁꯨ ꯑꯗꯨꯝ ꯖꯥꯏꯔꯒ ꯊꯝꯃꯗꯤ ꯆꯨꯝꯊꯣꯡꯒ ꯊꯛꯑꯗꯤ ꯍꯥꯎꯏꯗꯅ ꯑꯗꯨ ꯈꯟꯅ ꯂꯩꯕ ꯆꯠꯂꯨꯕ ꯑꯗꯣ ꯐꯪꯉꯛꯇꯦꯕ ꯂꯣꯏꯅ ꯆꯔꯥꯡ ꯉꯥꯛꯇ ꯑꯗꯣ ꯆꯔꯥꯡꯒꯤꯗꯤ ꯍꯥꯏꯗꯤ ꯃꯦꯠꯄꯗ ꯄꯨꯊꯔꯦ ꯑꯗꯨꯒꯗꯤ ꯇꯟꯅ ꯂꯩꯔꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯉꯥꯔꯤꯁꯦ ꯎꯕꯁꯦ ꯈꯖꯤꯡ ꯉꯥꯔꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦꯕ 하울미는 ꯆꯨꯝꯊꯣꯡꯁꯤꯒ ꯑꯃꯦꯠꯄꯤ ꯇꯤꯜꯍꯧ ꯑꯃꯦꯠꯄꯤ ꯃꯣꯔꯣꯛ ꯁꯥꯕ ꯍꯥꯎꯔꯦ ꯃꯣꯔꯣꯛ ꯁꯥꯔꯦ ꯉꯥꯔꯤ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯀꯁꯥꯔꯣꯝꯗ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯕꯨꯛ ꯕꯨꯛ ꯂꯥꯎꯕ ꯐꯖꯕꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ ꯈꯔ ꯀꯪꯉꯦꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯉꯥꯔꯤꯒꯤ ꯃꯍꯥꯎꯗꯨꯗꯤ ꯁꯨꯝ ꯂꯩ 하울에 ꯆꯨꯝꯊꯣꯡꯗꯨꯅꯤꯀꯣ ꯆꯨꯝꯊꯣꯡꯁꯦ ꯆꯥꯕꯗ ꯍꯩꯖꯥꯡꯁꯦ ꯆꯥꯕꯗ ꯑꯩꯈꯣꯏ ꯁꯤꯡꯒ ꯐꯪꯅꯕꯁꯦ ꯑꯁ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ
ꯑꯩꯅ ꯈꯔ ꯇꯞ ꯇꯞ ꯉꯥꯡꯉꯤꯁꯦ ꯑꯉꯥꯡ ꯍꯧꯒꯠꯂꯛꯀꯅꯥꯏꯅ ꯇꯧꯔꯤꯅꯦꯕ ꯅꯨꯄꯥꯁꯦ ꯍꯧꯒꯠꯂꯗꯤ ꯑꯩ ꯐꯖꯅ ꯆꯥꯛ ꯆꯥ ꯐꯪꯉꯔꯣꯏ ꯑꯉꯧꯕ ꯀꯥꯎꯔꯤꯅꯦ ꯑꯩꯗꯤ ꯑꯉꯧꯕ ꯍꯦꯟꯖꯟꯕ ꯌꯥꯝ ꯄꯥꯝꯃꯦꯗ ꯑꯁꯤꯗꯤ ꯁꯅꯥꯏ ꯄꯄꯥꯅꯅꯦ ꯃꯥꯗꯤ ꯚꯤꯟꯗꯤ ꯑꯉꯧꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯗꯨꯒꯤꯅꯤ ꯃꯥꯏ ꯊꯣꯡꯕꯤꯔꯤꯅꯤꯁꯦ ꯑꯩꯗꯤ ꯆꯨꯝꯊꯣꯡ ꯑꯣꯏꯔ ꯂꯣꯏꯔꯦ ꯑꯩꯅ ꯑꯉꯧꯕꯗ ꯄꯥꯝꯃꯤꯁꯦ ꯑꯥꯂꯨ ꯉꯧꯕ ꯄꯥꯝꯃꯦ ꯁꯖꯅꯥ ꯉꯧꯕꯁꯨ ꯍꯥꯎꯋꯦꯀꯣ ꯑꯗꯨꯁꯨ ꯄꯥꯝꯃꯦ ꯍꯤꯟꯖꯥꯡ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯆꯥꯛ ꯊꯤꯜꯂꯤ ꯍꯥꯏꯗꯤ ꯑꯩ ꯆꯥꯛ ꯌꯥꯝ ꯆꯥꯕꯗꯦꯕ ꯆꯥꯛ ꯈꯤꯇꯪꯇ ꯆꯥꯏꯌꯦꯕ ꯍꯋꯥꯏꯁꯤꯁꯨ ꯍꯥꯎꯔꯝꯃꯦ ꯌꯥꯝ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯉꯥꯔꯤ ꯈꯨꯍꯥꯎꯁꯤꯗꯤ ꯂꯣꯏꯔꯦ ꯄꯣꯂꯣꯒꯤ ꯆꯥꯛꯁꯤ ꯆꯨꯝꯊꯣꯡꯁꯤꯅ ꯂꯣꯏꯁꯟꯒꯦ ꯆꯨꯝꯊꯣꯡ ꯌꯥꯝꯃꯤꯍꯦ ꯂꯦꯝꯃꯤ ꯃꯌꯥꯝ ꯑꯩ ꯍꯩꯖꯥꯡ ꯑꯣꯏꯅ ꯂꯣꯏ ꯆꯥꯊꯣꯛꯇꯣꯏꯅꯤ ꯑꯩ ꯍꯤꯟꯖꯥꯡꯗꯅꯦ ꯁꯨꯃꯥꯏꯅ ꯃꯣꯇꯣꯔ ꯃꯄꯨꯝ ꯊꯥꯛꯄꯁꯦ ꯁꯤꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯉꯥꯡ ꯍꯧꯒꯠꯂꯕ ꯈꯜꯂꯨꯔꯦ ꯃꯦꯊꯤ ꯃꯅꯥꯁꯦ ꯑꯩꯗꯤ ꯈꯥꯒꯗ꯭ꯔꯥ ꯈꯜꯂꯝꯃꯦꯕ ꯑꯗꯣ ꯍꯦꯟꯖꯟꯅ ꯈꯥꯗꯦ ꯍꯣꯏ ꯑꯉꯧꯕ ꯆꯥꯕꯗꯗꯤ ꯈꯥꯗꯤ ꯍꯥꯎꯋꯦꯕ ꯆꯨꯝꯊꯣꯡꯁꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯍꯥꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯥꯖꯣꯛ ꯈꯥꯖꯣꯛ ꯑꯩꯈꯣꯏ ꯀꯥꯔꯣꯟ ꯑꯈꯥꯕꯤꯒ ꯆꯥꯔꯒ ꯈꯤꯇꯪ ꯈꯥꯕꯗꯣ ꯑꯗꯨꯒꯩꯗꯤ ꯋꯥꯠꯂꯤ ꯃꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯐꯦꯠꯇꯤ ꯈꯥꯖꯣꯛ ꯈꯥꯖꯣꯛ ꯇꯧꯏ ꯃꯅꯥ ꯆꯥꯔꯨꯕꯗ ꯍꯩꯖꯥꯡꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯍꯩꯖꯥꯡꯁꯤꯗꯤ ꯆꯥꯕꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯖꯁ ꯃꯦꯊꯤꯒꯤ ꯃꯅꯥꯁꯦ ꯍꯩꯖꯥꯡꯁꯤꯗꯩ ꯂꯧꯈꯠꯂꯒ ꯆꯥꯕꯗ ꯈꯤꯇꯪ ꯈꯥꯖꯣꯛ ꯈꯥꯖꯣꯛ ꯇꯧꯏ ꯑꯗꯨ ꯁꯨꯝ ꯍꯥꯎꯋꯦꯕ ꯍꯩꯅꯕ ꯃꯤꯅꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯀꯥꯔꯣꯟ ꯑꯈꯥꯕꯤ ꯆꯥꯕꯗ ꯍꯥꯎꯇ꯭ꯔꯗꯣ ꯅꯤꯝ ꯃꯅꯥ ꯑꯉꯧꯕꯒ ꯈꯥꯔꯁꯨ ꯍꯥꯎꯋꯤꯅ ꯑꯗꯨꯃꯥꯏꯅ ꯁꯤꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ
ꯑꯩꯈꯣꯏ ꯆꯨꯝꯊꯣꯡꯒ ꯉꯥꯔꯤꯒꯁꯦ ꯍꯋꯥꯏ ꯑꯉꯧꯕꯅꯒ ꯆꯪ ꯆꯥꯄꯣꯟꯇꯦ ꯑꯩ ꯉꯁꯤꯒꯤ ꯆꯨꯝꯊꯣꯡꯁꯦ ꯃꯌꯥꯟ ꯆꯨꯝꯊꯣꯡ ꯍꯥꯏꯗꯨꯅꯤ ꯁꯕꯖꯤ ꯆꯥꯃꯟꯒꯤꯅ ꯁꯖꯅꯥꯁꯦ ꯉꯧꯔꯒꯁꯨ ꯆꯥꯅꯤꯡꯉꯤ ꯍꯥꯎꯕꯅꯤ ꯁꯖꯅꯥ ꯉꯧꯕꯁꯦ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯁꯖꯅꯥ ꯉꯧꯕꯗ ꯍꯪꯒꯥꯝ ꯃꯔꯨꯒ ꯁꯨꯒꯥꯏꯔ ꯍꯥꯞꯄꯤ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯤꯗꯨꯅ motor mà đúng ta đó cay ta rồi mà không hào đấy mày tự rang hào đi đâu mua thật này ngang hồng gọi là ba hai ngày tập phần liu cha bữa lùi đấy mà buộc su thật lẽ hào su hào đấy anh ngang hồng cái tiếng này tại thằng bác sẽ lùi xe lầu kìa con phải rồi ngasi video sẽ xoay sẽ lùi xe lại bye bye